Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si Mangan Bigano ngasi mag-contact tawbirau terms and condition apply. Good afternoon, ELITETV ki test of cartoon how meng type video am taram chori maru ngasi impala pongwa pau se singge cartoon singda cartoonist na kari hainang ni ba kari phonong ni ba kar mokal khanang ni ba bu yam da thamjage maru ngarang di khudong cha do khare de ki chang na test of cartoon yeng video kang busna yeng phangidre masi dam tan ngai taw phondok cheri ham de lokh sake khoi sangai express ki onthok pani da haista onthok pani da hai ba cartoon su yeng bio moi mari ni lei se Manipur sangnai ba veteran politician ngakni yeng bio picture sing che amanda koi matai thang thang busi koi ani yeng doctor ni mai cha luang leire mathang do ojoi leire matai thai thang busina koi kakching gi sur chan leire amasidi tang daw lei yeng bada koi kana oidoino haibsi makitang chingna ba wa le du ga tai siam phajana mana ye adeda double engine gi gari double engine tharaga gari ma khama leire adeda koi gi ni ma cha luang ni hairei se dum sengna har kanda aswa thambal sarkar gi double engine haiba gari du si oiram mane aisu amukta thuge na honorubani daw yakide anamana haibne me azu kalak yenga ji maruina koi political parties is like minded political parties singi torokpa maromda koi ex MLA singi mayam thola kanta ji press conference to na kari da hai mayam singduni ari ojoi su yam kanna veteran politician ojoi su press conference to na hajile balenga asigi asoi ba kari kra mayam puthotuna ulibaduni aduni adu matam duni ajadana double engine jamang na kila thame ada kok tangba kusam khitang awat lebsi koi na doctor ni mai chalwan bathang na ojoi bathang sima khangdre matai thang tang ja koi akching solution ro oigani haina ana khunja baduni ada uchek si yi uchek na khume thambal saka di pak siroye khoido wa sanabani sige toraka am hekta hingalakani na aduna mayam la haina baduni handaki election bathang election da kari tobo yai handaki sida kaina dum haina ramba duga la sawada adum मोना ngamnaba ma ka tawgiba modu potuni useksina uraga useksina mosellaga samaj ghale wakhalol mayam du da yam phajana mu sum thoga hairakpa yam phajaba cartoon haidana thamjage mathang da leisna ko sana leba ki loire dana haibuduni loire dana sida koi ni wari sana bani ade koi lambi se traffic jam oi gi issue gi matang da ani che wari sana bani mi ani adama sinai ne lambi sin bagi matang sida Lengak nara, traffic nara, fazana soiba madi leire, amadan hairak puna, da amasina kume. Era miyam akoi bane soiba ni da na, oi akoi gisu, lumak kuding maki responsibility leire, jab sabat sana kanong leitre, akoi sungai rese, bau puragi leire bisida akoi ro ani ini, gari thamjali bisa jaga sing da dum thamjandana lambi se dum block toba, de bau puragi leire ba miyam pareng, board ki mamang, police headquarter mamang sida dum मैम गाड़ी खमजलगा लेबा मैम न उ लेब दुनिया दुगी बेंगोली हाई स्कूल लेबा सिदा रामकृष्ण ओन की बात सुम मैम सिदा जगह हेक होगी काले में पाइदगे हौरा कान सिगी पोस्ट ऑफिस फाउगी परिंग सिदा नकल अनि मक्तनी अखोई गाड़ी थारगा लेसे दुना सुमबगे अवाबा दुना थोई बसे ट्रैफिक नरा सरकार नरम सोइरे दा बदुना हारकुनी कोई सोइरिसे कोई मियाम ने कोई सु अदम यावने गाड़ी पार्क तो सिमी मनिंग दुदा थाजलमा चखिदोनी कोई पुंखाय अमगा पुंग अमगा ngaib yawi गाड़ी अचौगी मनिंग दा दम गाड़ी अचौगु थमजलamba मागी कुसीदा पुक्तौ तौनबदुनेबा ए मिसे होरन थोलकनी को मादि कमाय चकनी हाइबी येंगदबा आई चंद्र लोइरे आई यारा लोइरेना अखोन इमरजेंसी की सबक तुदी अखोइदा दम अम नुंगाइ तो फावी मैम थेंगने बिरंगनी गाड़ी अचौबसी मनिंग सिदा छांगना फैजला थमम दोइनी कयमता तौदबा कोई बाय चांस अखोइसु तौ यावे दो कोई
gari parking scenery do haira mana tagna koji gear si free de thamaga wa inthok chage su yaba kadang urgency oirgadi gari park tawnaba thiba chani na matam sangada bo ita de ko ju dum tawu yawe du fajana khoi free gear da thamaga hore inthok chaba yaba hore mathang mathang na mai thame duna ta bida dum khamjalamaga somda emergency chagadaba pung ama ngai baga yawi na sauning basu head ba yawi duna phada bangam da badi kana jena basu heka thok yaw duna na khoi gi kok sing che kidang gyan ta na ba mathau ta baduni isa gi chin basu aduga mayam gu khan ga da baduna au leiba traffic ki matang se yam khane ningai oi responsibility se lo yawi praja su yawi agu traffic ki leiba aduga niti niom phajana cha ta madu phajana koi puna pap ta mina mathau ta ya na yam phajaba message bi ba katuni haidana thamjage patang dana leisina koi pongna phonggi balo he haibduni balo he da Manipuri MLA minister sina koi mayam da wa ngang bani public platform da mag security guard su manung da lei matung da leire nakanda hojik tamna santi lakle adubu santi pam da sing ni pam lam loi aduna amuk irang lak pasu yai hana seda koi leader sing na hai ki yaw re kana na hai ki du mayam khang na mani cheng na hai ga som koi song na ba mayam yawe aduna koi yam seng na hai ro ke aduna hojik se koi tamna koi santi lai hai basi lobu yari bra yadra du di mayam ne khang biro oi nomai kamna khara di lepi adu hojik si kamaina tawgada mayam haine duni hojik chi pupi loku matam ni aduni adani aduna ji lora kana mu torokani haim na sing mayam su lairi adu di yengsi adu bharat lengang su khoi mapalam dagi changa ga tawni haibusi honorable chief minister su toina hai grabani aduna khoi santi leina bo honasi haina honari baduni hojik maruina khoi senapati district student association ko ba economic blockage su handokre haidana net phangdabi matang da asi pause dam yori baduni ana siksi aduna Manipur tamna santi lakle adubu santi pam da singdi pam nam loi aduna amuk irang lak pasu yai haidana chekhen wa thamba mafam ni tamna me achu message pi bani mathang da leisna khoi ECL express ki nei ri hai baduni nei ri hai da khoi mayam se wari sana bani praja mayam ni wari sana ri da haujikan si leader oina bu hona bada wa ba mi su leire hai bani han chikna mayam wai sana da amajna khome khara leradi bot lep ke harak lagani wak hauri ni haidana tuan ba koi kana gum khara su yaw do nate masi khutong sa lor kanda aduna sida haine hojikan di leader oina bu hona bada awaba mi su leire na haibna dum khara leradi dum bot lep ke harak lagani wak hauri ni haina wak hauri ni haina phongdok pa dum yan khanna baduni adubu kana no karino haibdu di mayan nu khangani Manipur je pikrab lamni kana kari tawri kamai tawri si idai laina khangba poni asida haijin ba kochin ba kasu yaroi ana sum bagi film du lei haibduni mathang da lei sina khoi naron thudang gi hawa do leirang do haibduni adida seida mamong nu pisina khoi gi magi maku bok sida khoi gi hinjang sana thongmune pije duni pije riba sana si khoi maru yaw ba sana ni maru yaw ba sana si kamai sana da maru yaw na de aduna an ji khara khoi mamit kare sen uwat prana dagana amadi oire adu nokning na bani to ise hojikan de sana thongbusi maru pallidai mau an harak pa de chakhum dagi mamu chungme kaisam thong de ne papung an kaisam thong de le di kai ne khoi ok haidare pok le le buduni thong se aduna khoi gi cha da ba an ji di khoi gi chikha khak tana yam na hona jaba dum acham cha jaba ye mong ne mamong no pidi yam phajana ok to khoi gi sana thong ne bijab gi mong ne udo se na maru ya udu da sana thong je maru ya de mau an hai ga ji da kaisam thong de ne papung an adu nokning ba ngak nohon ba adum yawi adagi khoi gi karum kana khoi thong ba tan badagi jaga to lon mak tawi habna te adum jang leina ba hajiti lekai khuding de yengbiu yen angobo yomba sa gi mid center dagi leiri ba mid point mayam se dik se adum loina lekai de yengbiu leira kon sang da ji adum yen thongba nga thongba adum sidana khoi amuram da khoi thaba yam chinjaba kambu isu adum kana ba phawi adu khoi gi di khoi na hon haina bodo mina pan dukanam to woni mazu pan dukanam to rokani karbache nataba manadaba to rokuna taba khoi adum amana horani te jar ha ga to adu pulai mamina so magya thu aduna ji lekai kon thong da yeng biyo khoi yen angobo yonba tawu yongba jaga khuding da dum lebiyo ana dagi sidagi di amuk thong ma talak pa yawre ana kana ponte ngaji sak tang thangalo do angobo leiro ga dum tawsena akhoi bok da tem kan to bu yawe thabak chela ga dia sadu di phare da sak tang thangalaga na ana su me am se lae adum la ga su gi ahlam sing je di oi da ba thabak tong na su ma to di phatte ana khoi khang da ba han sing ama khoi yamang yaw ge da kangbu sin dum yaw du ne khoi athot pani na khoi sana ne pijera ga ok
capsule loin pibagi mongla hai thu adu magi wafam sulai mathang da leisna khoi people's chronicle gini people's chronicle gi Sunday spoiler hai na adeda moi inspection lak bani inspection team ma ji kadai kadai da tugai be khaiba kari kari ama ta thon gina da inspection team sina jaga mani jaga du di palure man khange. This is the only structure left untouched. Inauguration stone this is the only structure left untouched. Came the Soktana Tamamba untouched foundation stone left for an international hospital. Maybe they still need it in the future. Aduna Zagi may have no Tugai Kaibazi, Tunganba, Churachampuda, Yung Takai, Gidana, Koishadi, Moy building King stand, Toroga lady, the Suzampudi, and Biomate Lekai, Humuzamba Lekai, Adagi Barakam, oh, in a Maxia Koi. Tem Ghairaga, see Nana Tangi, bulldozer Sinerakana, but under the district administration, Kamai Tolege, police Kamai Tolege, Pura, liberated Jola Habagi, Hangagi Homsu Labidunia Deda, inspection Timsin Lakanda, as I did foundation stones here, second later minute, Azukari Foundation, International Hospital, Amasabagi. And maybe they still need in future, I don't know, Tung the Daka or Paya Hedana, Madumadi Tugaidre Hedana. Amna koi mimicry or ba koi gi ridiculous or ba or ga su yam satire amada piba yam phazaba koi gi cartoony haina thamsage on ngasi gi di elite tv gi test of cartoon mi mahau matang swai solution jare meng ta viru sim bom kana khuram jabolo na kani na bething ni jari pine versi Adom gari macha darkar oibibra supna gi minute kunthra gi manungda document ichang changdana bespa amadi aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khotong chaba pizare Akupa marol kidamak contact tobirau 9089895330 amade 9615823252 Tulasi Motors Private Limited Thangmaiban amade Sangai Pro Kudong Chaba si Manghan Bigano ngasi mag contact tobirau terms and condition apply